हक्सेलगी लमायदगी पार्ट 15 तरागा मंगा सुबा सरुक ngasi topic asina matau karamna pikliba angangsing loina gadagi haibagi matangda aikoina khangjinba yabasing angangda toina chaiganba amasung ngaihak laitana isau langba mama mapana yokpa angangsing chaurlaga masa mau phagande haiba study amadagi khangle study adubu lusingkhiba United States ki Iowa State University ki Thomas Scrofin haiki pigling aida tati tawoina tawbiba amasung toina chaibiba angangsingna chaurlaga mayokna bhaksel ki khudong chadabasing pak he kohan mangamde angangda khak phuba chaiba tawroidabani haibagi wanate matang matam chana chaidabasu yade adubu phaningli bani haiduna khongthang khuding senaduna soiba thiraga chai thangba tawroidabani mama pa oibasingna numit khudingi kari sulaitaba maram amagi su chaiba tarbadi akonbada angangna mawa lobidaba thousabidabagi phibam lakpa yai matai manaw samri ga yankai ma thoina macha yokpagi mawong mato researcher singna kupna yengsilami angang sing aduna chaurlaga oirakpa haksangi phibam su yengsilami maduna toina chaibiba amasung ngaihak laitana phubiba angang sing chaurlaga haksangi arumba anoiba henbata natana tongan ba hakselgi khudong chadaba kaya su mayoknei haiba khanglakhibani Social Science and Medicine Journal da phunglakiba study ki report ta Iowa State University ki Thomas Scrofin haiki mama pa oiba singna kariguma macha singbu tasengna hiram khudimakta phaninglabadi toina chaibiroidabani phubiroidabani amasung tathi tawoina tawbiroidabani adubu ipana chairakani natraga imana ngalakani haibigi akiba amadi phawongadabani phuba ngaktana saiba ngaktana angangbu hena phanma ngamgadaba nate madugi mahutta hekta afaba oja amagi matogum afabana karino amasung phatabana kaya kadai buno haibadu angang singda mayek sengna khangan baga loinana madu tawba tarabadi imai pa saurkani haiba khangan gadabani Amarom the University of Illinois researchers singna chatakiba study amagi report na haiki mathanta to khaina pijabagi mahuta imung manung punna samin thangminnabagi hainabi thamba imung gi angang sing chauraklaga chakcha yuthak phajai hakselgi khudong chadaba mayoknade study adura saruya kiba University of Illinois gi Barbara Hayes fees na haiki imung manunggi miyosing punna saminaba matamda angang singna mama mapa dagi phajaba chakcha yuthaki mawong matung tamhawi karam chinjak charaga haksang phabagi haibudusu angang singna mamut tana khanghawi miyoi bana haksangi arumba madi anoiba helakpagi tongan ba maram kaya marum lei adubu building aidagi chakcha yuthak phajaba tambi haurabadi tungi punsida hakselgi oiba khudong chadaba sing mayok na hande yamna maruoiba amana imung manunggi miyoi sing punna chak chaminnaringaida maruoiba isu sing putoktuna khana hogadabani amasung amaga pau phauna hogadabani angangda phaba poktak pige hairabadi chak chaminnaringaida pihobana khwaidagi phaba heli researchers singna imung sani rongi mawong matau kumna yengsilaba matungda khanglakpa matungina ngang singbu aphaba misak amamam ohenge hairabadi numit khudingi imung punna chak chaminnagadabani amasung chaminnaringaida aphaba poktak pihogadabani chakcha yuthak phajaba haibasi miyoibagi punsida yamna maruoiba gunni maramaduna ngang singa pulap chak chaminaduna phajaba chakcha yuthak kadaibu kobage haibadu thabak oina utkadabani mama pa oiba singna macha masu singda phana phaba poktak pirabasu angang singna pak hek illu haiba yaroi ngasi khunaida phataba thabak kaya tawriba miyoi sing ngasi mama mapa na crime tawrusu haina poktak pirakhiba nate angang singbu afaba mi ohenge mama mapa sing afaba misak hana oiba tai lamchat sajat phajaba tai madu tada angang na matau tamlakadabani hairi नौरीब अंगांगी वाखलददी
ममा मपाना मालेम द ख्वाइदगी फाउबा हीरो हेरोइन ने मरम अदुना अफबबु ओरबसु फतबबु ओरबसु ममा मपाना तौब थबक खुदिंगमक मचान मतौ तमलकपा महौसाने स्टडी रिपोर्ट असी फैमिली रिलेशन जर्नल की ऑनलाइन एडिशन द हदकता फोंगलखिबनी।